ताबीरिबा अमदी येंगबिरिबा पुनमुकु मणिपुरी वारी तामिनसी YouTube channel की मकैदगी तरामना ओक्सबगलोइना नोलुकना खुरमजरी वारी ngaibada warabasinggi damakta puduna lakjari loisinkhidraba डायरी की 30 सुबा एपिसोड mayam punna taminasi wari asibu ivirakpa Rustam Naorem kunjo su karino haibdu khangdoknaba fana kana hotnabani adubu biki amadi mahesh na machin lumba heman kibana magi upai lekhidre kunjona fare fare nangsu yumda hanjaro matamse thengsilakle numisi tarkadore numidangi pung 9 tasilakle satri mayamju chak chanari romadi magi kada tumina ungduna phamlagale कादुगी थोंग थोंगनाव गादुसु इहांग हांगदोकली जेचे रोमा मसादु स्वाइ लावे रोमा कदोमदगी दो अइना हुजिक ताक्रिबो खोंजेल दुबु अइबु मंगला नत्रगा ताइबंगला जेचे गी नुंसिबि लिली अमुकसु खोजकसिदा नोक्तुना कॉरिडोर रोमदा सेन खिबुगुम सौम हाइफेट फंगौई रोमा फमलमदगी फुक हौगतुना कॉरिडोर दुदा चेंथोरकपदा रोजी अमदी जुलीसु चाक चाब तोकलगा थोरकप तांजा ओइदुना खम थेंगनै का ममांगदुदा रोमाना नखोइ उहौब्रा हा नखोइ माबु उहौदब्रा रोजीना इने करी तौ यावरबगे कनाबुनो इनेना उहौब्रा हाइरिदुबो रोमाना करिगिनो नंगना नसी आइबु असुक वहालिबा लिली नंग नसी आइबु अमुक हना वहालगनो मथमोय पेन कपसे जुलीना से नुंगाई तबुदी नुंगाइते अदुदा नुमिदांग सिदा मयामना उनाख्रगा नुंगाइररो कादा चंगदुना पोथाबिर रोमा अंगांग सिंगना थेमलिबदु यारदुना मागी कादा अमुक हना चंगलकलगा मनाव नुपीगी फोटो दु मथादा कोंदुना तेंगथाना ओइना कपले मतमदी पंगथेंग मकथेंगबदी नट्री असोमदसु महेशसु ngасai biki gi babana हायरकपा मयाम दुगी खनबदा चाका चाब चंगदे महेश की ममा लेखिद्रे मपा मचा मखोई अनीदने युमदुदा लेरिबा नुमितु मपादुसु लेकाई करिगुंबा अमा खन्नगनी हाइदुना मयाम पुनबा यावबा चटकी युमदुदा मथंतनी लेहौरिबा महेश मागी कागी थोंजिनदुदा फमदुदा ममांग थोंगलोमदा येंगदुना तुमिनले थोंगदुसु हांगदोकली सेरक्सिदा महेश की कादुगी कासिन ओइरपना जगह अमदगी मम्मी अमा मुसी ताबा होरई मिकुप खुदिंगी मम्मी दुसु असुम सेंगदोरई खुदिंग मक्तु महेशती खंग बनते मम्मी दुसु अंगकपनी मखुट मसा फंदोक्तुना महेशबु हालगे हाइबगी मतौनी अदु फावदा महेश तुमिन मपान लोमदा येंगदुना लई महेशना अखोइना असुक सेक्शनना कना खंगनदा लोटुना लेनरिबा मयामसिबु तसेंगना बिकीगी बाबाना खंगलबा जालने अस मसीदी मी सिनगदबा वाफम मसिंदा तुमिना सोले बिकुपसिदा तारिबा ममीदुसु मीगी सकपम सौंगदा होंगलकले महेश की हेक मनिंगदा यामनकना थोइगी थवाइदु लेपतुना लेरे थवाइदुसु महेशता येंगदुना मोमोन नोकले महेशसु फुक लाउना हौगलकतुना ममाइदु मागी कादा लेसिलकपा लेरमलिबदु उबदा महेश खंगदुना मतुंग खंगन हनदा मनिंगदा लेमाइदुदा फमथै मसम मना चप युमी महेशना बाबा कन्ना लाउरमलगा अदुम मवा फावबा ngang ngamda famsit matungda khajik halli thawaidu su mहेशता khajik naksilaki महेशना नंग कनानो यामना नो कन नोकलदुना असुक थुना आइबु कौथोकपा ngambrane महेशना थोय नंग थोय नत्रा हौजिकती नखोय खुदिंगमकी मतम लाक्लबनी नखोय कनासु अइगी खुदतगी चेंदुना हिंगलरोइदब महेशना नते अइगी थवाइददि अमुक्त कनबियु अइ लांजरे नुपा अमा ओइना पोकलगा अदुक तोनबा अदुक सुकीबा सीबुसु अदुक कीरिबा मसी हाइरदुना कन्ना नोकले महेशना अइगी थवाइददि कनबि सी हाइरदुना महेशसु अफिंग अफाइ ओइना फुखौगलगा मपालोमदा यांगना चेंथोरकपगा ममांग थोंजिन मपादुदा अमुक कन्ना चेलंबा मसादो खंगलेपी मंगक्तुसु दग थेक्तुना मतुंगलोमदा येंगबा हौरई थवाइदुदी मतमदुदा कदोम चखरमनो हाइबा खंखिद्रे अदुबु महेश की फिबमदी होंख्रे मसाना मसा खंजद्रे
Amaromda Biki masadu langtaknaba henjilaktuna masida chap yungna tumpak leptuna lay. Seraksida magi phone du incoming call ama lai. Biki afing apai waina phone du phat paikatpaga Mayasna bhai ai yam ware yamna sukire nang amukta laktuna ai iteng amukta di pangbiu. Biki ha karino nangna haribuse ai lake Mayasna lao bhai ai bu amukta di kanbi. Adudagi Biki magi phone du table du da thamnamlaga mama mapa na tumlibuda munna yengduna mama mapa tahandana imungdudagi tapna thoraklaga sumang masida khamliba magi bike tu start tawrabadi mama mapa na makhon tarani khangkrani haiduna thongan tamna inthokpa horakle. Mikupsida Biki gi yumdugi na yara kharomdagi nupi amakhak tapna thoraktuna Biki na sakribaduda yengduna phak noknamlaga nupi tusu tabli amuk thongalomda thokramlambadagi mafang khangudana mangkhre. Biki makoi thongan lanthoklaga saraktudagi bike tu start tawraduna yangna thoduna satkre. Mayumda lehoriba mama mapa anida machana sakibdu khanghodre. Lai makna sumduna thamphigum asiba amagumna masagi phamungda nungaina tumduna lei. Numidangdusu mi pakna lambi sarakta chatnadre ichik Bikina pungna kya takrabsanone. Biki bike tu thona magi pocket tu maduna magi phone tu thirakli. Kudok tu da ningsing lai Bikina o onthokpani. Aidi aigi phone tu table matak tu da adumak karam ledana. Adudagi Biki thori ba bike tu hena yangna thoba haurai asum thorakpana mayumdagi phanati lapthokakle. Lambi tu da gari do phangna yangna thawi mana ngang duna thoraklibadu masu sum thorombadagi mamitu side glass tu da haipatang khangyeng lambada amuk yengbada thoramliba bike tu speed zara hantaduna tapna thoraduna side glass tu da hanna amuk yengbada mana haipatang yengthokpada ukhibdu chumle. Nupini masapumba pizol angauba khaktana somduna musuk muba masamju zwai chaina thadoklaga magi maningda lambi dugi mayaida mamaidu nontharaga leptuna leiribtu. Biki side glass khaktada nattana mamaidusu matungda leiduna yengba matamda man ukribdu adumak leiri. Biki phibamdu ubada tabli thoromba phana kankhalakle bike tu man thawat kriba amuk hanna mamaidu side glass tu da su yengdre matungda handuna su yengdre. Mafamdudagi khajik amuk thoraklaba matungda lambi machi turel leiraidagi phana gangkhatlagba hauriba achauba khongnang pambidu Bikina lapna urakpaduda Mayaski mayum yausilakadore haibudu hen laya sengna khanglabani Biki bike tu sum thausilakpana khanghaudana Mayasna khongnang marumdudagi phatli thoklaklaga mokhot hairambudu Bikina uhore. Biki bike tu thona Bikina kainone Mayasina khongnang marumsida phat thoklamlaga amu chensinkribasibu mafamsida kaidaudaraba zatnone. Biki su gari do khongnang mapadu yoksilaktuna magi bike tu sat khamlaga hobe khongnang makhongduda ifingna chensilaktuna mamaidu hut leidune koyengi. Bikina kainone hojikta sida chensinkibdubu kadaida amuk lotuna leirino natraga magi sengonda laknariba zatlune. Amuksu ukthaktuda nonkot yenglamlaga Bikina ho bhai Mayas aina koripsi tadrabo. Mayasna ho itao aisida leye ai kakhalakpa ngamdre aibu ongta singkhatpio tu rel khongnung lomdagi khumlakriba khonjel dudagi maikai duda onsinduna Biki matomta soli hojikta sidagi chensinkriba mana ingonda amu sana pasu tawri. Bikina hera bai phagi tawnu ahingsida kadaidano nangna leiri chubo satsat kakhalau si hairuduna mangaktu thangkat yengbada atu rel mapantuda mi amakhak phamduna leibudu thabal mangalduda musi ubudi phangle. Bikina masi yengune mana tawribsi aina sidagi mabu kauri aduga manadi nungaina mamai fawo leithoktana phamdunaga leiri. Fai nang ngasidi khangani. Adudagi Biki turel leiraiduda mamaidu sat nonthaduna kumthage tawbaga thawri amakhak sangna taribdu ure. Bikina e thawri nine sina karino mana amuk tawrisina. Biki thawri tu tapai katuna phamduna lei kriba Mayastu
ka hana amuk hana yengdabida tawi Bikina Mahesh bhai famlamdre kadom da amul lekhra jano masi mi sidi nang mateng pangbi su hairak laga ingon da phajana sanariba fai adudagi Biki makhutuna pairiba thawri du kakak chingba horakle kitang phawdi yangna chinglammi adudagi thawri du chingbada khanglum lumlai Bikina hai karida amuk pali jano ne makha tana mapangan pudoktuna chingkhatpa horakpada khajik lakpa amuk horakle Bikina oh nang yalu nangna yangena yanbada kayang kuina khangba ngamba yengba taredana Biki su singnarat ke haiduna lum launa chinglibdu leptana adumak ching asum chinglakna thawri du phana yamna manakta konsillaga taaduna leire leptana chinglapna thawri du gi aroiba masindu yoksilakpada Mahesh ki mangaktuda thawri tuna kongoi macha ama siamtuna lakhallaga mamai mamit imu musilaga yaropdu ubada Biki singlamlibu thawri du phatta matungda maningna khangpham phamsilli Biki mamit manam masam sapyung Biki karino tawri basibu Biki pantha batawde turambudu taki phuk haugattuna chenboi chongboi khonang makhongdudagi magi bike manaktu tamna chentorai kutakudam matunga hanna yengda magi bike tu star fat tawduna mayum tamna thorai asum thorakpana Biki mayum konthong mapa yoksilakuna thongaduda sumang tamna humduna thawjilai mana magi bike thawjilak libadu nak oyatta leriba yumlon nabadi lairadana masagi imungda tumduna leriba mama mapa du phawa tade ngasai mana tap naknana ngaksilamba mayungi thongdusu sabak phakna hangdoktuna leiram Biki su sumang yoksilakuna bike tu machiduda khamduna imungduda prap chenslai aduga thongdu sat lonsilaga thongduda mananga nangaduna mikup amma tuminne Biki mamaidu mana mama mapagi phamunglomda onsinduna munna yengi matamduda sum mama mapa anidi nungaina masagi tumfamda tumduna lei masada fauriba akibudu laksinbagum karigum phi holiba sordu nemthajai mathada dangdang hulliba mihundusu makhut aniduna namthajabagum matin sangna yothaduna mamaiga du matomta nanthajai adudagi amuk magi kadu tamna prap changsilakpaga makhong namadu thongjinduda kansinbaga makhongdu chap lepi makhut aniduna thongbaduda tap phaduna masadu kaduda changsindanaba mathanta ngakse mamit anidu kupte magi thariba tebelduda mamai onsilaga mangondana matung onsilakuna siarduda phamlibadubu kanano haiduna suktoktuna munna yi amuk ye Biki nemtharuraba mathapaki mihundo amuk hena kanba hunba horakle masu wangangde tumin adumak lepli mikupsida siarduda tumin phamliba misaktu tapna hogale Biki misaktu nipa amani haibadi khangle adubu masaktudi udri kanano kamdawna magi kada siarduda phamlamlibuna haibusu gyan tabu ngamdri nipa du sumak mapung phan hogalaklaba matungda masadu Biki ki maigaida tapna lesilakba horakle Biki su kansiluba makhongdu tapna kanthoi Bikina nahak kanan nipa du su karisu khumba tawdana asum mamai masadu lesilakbana Biki ka mayoknaba haidu oire Biki makhut anidu thongbadudagi thatoktuna makhongdu matungda khongpham ama ani tapna hanba hawi Bikina ima machinda tapna sonba horakle nipadu Biki gi matawduda nongpet tawba horai nupadu gi sakphamdu Biki masamakni karisu khetnaba leite madubu Bikina laya sengna hek urubadagi Biki mamai mamit kadu hanjin nanthajatuna matung hanba lepte Bikina ima
Mama mapabu maning handuna kanna kauba horai angakpani mana atu kanna kauribdu mama mapadi karisu tadana nungaina atumak tumli. Biki matanta maning sum halakpana mamang thongduda mananganduda tap amuk naksilure. Duna masarom da singbaga magi khongphamdu sahowdaduna thong mapaduda upna patrak tasili biki panthaba tawde. Bikina kanano nahak kanano mafamsida kadawba lakpano. Masinda hanjin nipaduda yengduna sona makutuna punadu kanna mukpadagi thongdusu phat launa hangdokle. Adudagi biki phingna imungdudagi mangonduda chenthorakpada mathanta khuti thiduna mangol daridudagi suri tabamduda tusalli. Adudagi biki amuk phuk hawgatuna konthonglomda yangna chenthoraktuna thongan masiduda chap leptuna makhut aniduna mabuk chep oi yat aniduna kanna paisinduna masadu mokhwang hairap nantaraga wang ngangbaga thoktaba makhai sor thabet honduna mamangdu mayum lomda handuna yengba lepte. Mana yengba matamdadi nasai maga masak chap manana leiba nipa adu matung inaduna tanaraklamdraba mal. Sor amuk sangna hondoktuna mayum lomdagi mamaidu leithoroklaga masadu nonkholakpada mamang mapamaktada nipadu chap leptuna leiramduda bikina khanghodana lauki. Ima amuktang kanna lauramlaga masadu gyan tadana lepliba mafamduda adungbo lekthakre. Ayuki pung manga tasilakle thaba tumba haugalakpada thongadu sabak phakna hangdoktuna leirambadu ure. Adudagi mapuroibana hiplipa pungduda yengi mapuroibasu haugatlamdri. Thaba masi angangsi tumba haugatkibaga amata tahaudena taurisi. Mana haugatlabasu thongsidi khajiktasu nasinduna thambadi yai haiba. Ngangangduna mangon tamna thorakle mamit anidu isinduna mangon dari basinduda leplaga mamaidu numit maikaida ongkhattuna lai kurami. Thaba madu hek loibaga mamittu khangpang pangthorakpada laptakna konthong manungda sorok makti yaudana mi ama sallaga taduna leibadu ure. Thaba ipa pakatna thongduda hangdoklaga leiramliba mapuroibabu kaurai. Thabana moi baba tabiribro. Kunjo phamungdadagi magi nupina hanjin kaurakpadu taraduna tapna hugalai. Kunjona masi nupisina ayuksida kari amuk tawrabano mapansidagi hanjin kauraklisina. Masu ngangangduna thorakpana thabagi nakta leplei. Thabana moi baba. Kunjona hai kaidawre ayuksida nongmata ingna chikna yahauge haibadu ngamdrabani nangna ningdre. Nacha nupana magi kadagi thinbaga laubaga jagatki isai ni mana sunaba tharak tawrisi. Thaba wadi ngangdana makhutana konthong masinduda tariba leiriba miduda thili. Kunjo mamit anidu sunu noithokladuna magi nupina kutombina thili mamaikaiduda mamit suktoktuna yengbada mi ama taduna leibadu uri. Kunjona hais litliliba firol sidi nacha nupabu maline. Thabana aina hugalakpadasu thongase iyang hangdoktuna leiram. Mamaidu thonglomda yengduna mapuroibda tamche. Kunjona soidre nacha nipa soiraroi. Kunjo panthava tawdana taduna leiriba adugi manakta prap changsilli. Thabasu mapuroibagi matung inaduna ipa pakatna konthonglomda thorai. Kunjo changsilluba matamdadi taduna leiramliba misaktu machani pani haiba khang. Thabana kaino tawrisubo angangdubu kaidawrage amukta yengbiyo. Thaba hena pakatpa helai. Kunjona bikigi makut kudang amadi manga mur narum paiduna yengbada mihumdi leiri. Kunjona helau imungda prap pusinsi. Thabana adubu kaidawrage haiba wa makha yam tarakanu aina hairibsi illu aingondagidi nangna hena thengnaraba natro. Thaba wa makha ta takidre makhoi ani manaduna machabu oyat chaptuna imungda pusilaktuna magi phamungda ibhanduna thamle. Kunjo mamai mamit sat tathoklaga mama machagi nakta changsilaktuna. Kunjona nangsu namai namit sengdoklamlo ai maiba umta kaurukige kuirakloi. Si hairamlaga mapanda thorakpada ngasai makai
ꯃꯨꯟꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯃꯆꯥꯅꯤꯄꯥꯒꯤ ꯕꯥꯏꯛꯇꯨ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯀꯨꯟꯖꯣ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯒꯦꯔꯦꯖꯇꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯗꯨꯗ ꯃꯤꯑꯣꯏ 5-6 ꯈꯛ ꯏꯀꯣꯏ ꯀꯣꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯂꯥꯞꯇꯛꯅ ꯎꯏ ꯀꯨꯟꯖꯣꯅ꯫ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯣꯝꯁꯤꯜꯂꯤꯁꯤꯕꯣ? ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯏꯗꯨꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛ ꯌꯦꯡꯂꯨꯕꯗ ꯅꯤꯄꯥ ꯑꯃꯈꯛ ꯐꯩꯅ ꯆꯦꯞꯀꯨꯝ ꯎꯞꯀꯨꯝ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯏ꯫ ꯃꯅꯥꯛꯇꯨꯗ ꯊꯧꯔꯤ ꯑꯃꯁꯨ ꯏꯂꯩ ꯂꯩꯁꯤꯟꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯕꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯒꯤ ꯎꯔꯦ꯫ ꯀꯨꯟꯖꯣ ꯑꯗꯨ ꯐꯥꯎꯕꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯦ꯫ ꯃꯇꯣꯝꯇ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ, ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯅ ꯁꯤꯔꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯅꯤꯄꯥ ꯑꯃꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ꯫ ꯀꯨꯟꯖꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯇꯥꯟ ꯐꯅ ꯆꯥꯅꯈ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯁꯨ ꯃꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯀꯨꯟꯖꯣꯁꯨ ꯒꯥꯔꯤꯗꯨ ꯀꯣꯟꯊꯣꯡꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯈꯥꯝꯂꯝꯂꯒ ꯃꯈꯣꯡꯅ ꯁꯨꯃꯥꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯀꯨꯟꯖꯣꯅ, ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ? ꯃꯥꯏꯕꯗꯨꯅ, ꯏꯕꯨꯡꯉꯣꯕꯨ ꯀꯅꯥ? ꯀꯨꯟꯖꯣꯅ, ꯇꯥꯗ ꯃꯥꯏꯕ ꯂꯩꯔꯦꯟꯒꯤ ꯌꯨꯝꯁꯤꯕꯨ? ꯂꯩꯔꯦꯟ? ꯃꯥꯏꯕꯗꯨ ꯂꯩꯔꯦꯟ ꯀꯧꯏ꯫ ꯃꯥꯅꯤ ꯌꯨꯝꯁꯤꯃꯛꯅꯤ, ꯑꯗꯨꯒ ꯂꯩꯔꯦꯟ ꯍꯥꯏꯔꯤꯕꯗꯨꯅ ꯏꯁꯥꯃꯛꯅꯤ꯫ ꯀꯨꯟꯖꯣꯅ, ꯂꯝꯕꯤꯗꯒꯤ ꯏꯅꯥꯎ ꯑꯃꯅ ꯇꯥꯗꯒꯤ ꯌꯨꯝꯁꯤ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯂꯩꯔꯦꯟ, ꯐꯔꯦ ꯑꯗꯨ ꯀꯔꯤ ꯇꯥꯟꯅꯁꯤꯕ? ꯀꯨꯟꯖꯣꯅ, ꯇꯥꯗ ꯑꯩ ꯀꯨꯟꯖꯣ ꯀꯧꯏ꯫ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯨ ꯂꯤꯗꯨꯅ ꯃꯥꯏꯕ ꯂꯩꯔꯦꯟꯗꯨꯗ ꯇꯝꯂꯦ꯫ ꯃꯥꯏꯕ ꯂꯩꯔꯦꯟ, ꯏꯕꯨꯡꯉꯣꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯄ ꯑꯁꯤ ꯅꯠꯇ꯭ꯔꯗꯣ? ꯀꯨꯟꯖꯣꯅ, ꯑꯆꯨꯝꯕꯃꯛꯅꯤ ꯇꯥꯗ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯌꯥꯅꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯖꯔꯛ꯫ ꯃꯇꯥꯡꯁꯤꯗ 30ꯁꯨꯕ ꯏꯄꯤꯁꯣꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫